ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯕ ꯄꯥꯈꯪꯒꯤ ꯏꯅꯥꯈꯨꯟꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯖ ꯑꯃꯗꯤ ꯏꯕꯦꯇꯣꯟ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯃꯄꯨꯟ ꯃꯄꯨꯟ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯏꯕꯦꯇꯣꯟꯅ ꯍꯥꯏ, "ꯊꯥꯖ, ꯅꯪꯒꯤ ꯇꯥꯖꯧꯗꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ? ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯁꯦ ꯃꯉꯣꯟꯗ ꯑꯃꯨꯛꯇ ꯊꯤꯜꯍꯟꯒꯦ ꯇꯧꯕꯅꯤꯅꯦ." "ꯏꯃꯥ, ꯑꯩꯅꯕꯨꯗꯤ ꯍꯧꯗꯣꯛꯑꯝꯃꯕꯅꯤ, ꯑꯗꯣ ꯃꯃꯤꯠꯅ ꯉꯝꯗꯅ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯣ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯑꯝꯇ ꯃꯄꯨꯟ ꯃꯄꯨꯟ ꯁꯦꯝꯕ ꯂꯣꯏꯈꯤꯁꯦꯕ, ꯑꯗꯨꯒ ꯑꯩ ꯍꯧꯗꯣꯛꯎꯔꯒꯦ." "ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯅꯪꯅꯦ ꯆꯥꯛꯇꯣ ꯅꯤꯡꯊꯤꯅ ꯊꯣꯡꯂꯒ ꯆꯥꯌꯣꯝꯗꯣ ꯈꯔ ꯑꯃꯨꯛꯇ ꯊꯤꯜꯂꯛꯎꯀꯣ, ꯑꯗꯨꯒꯅꯦ ꯈꯔ ꯉꯟꯅꯁꯨ ꯊꯤꯜꯂꯛꯎ꯫ ꯑꯩꯅꯦ ꯅꯪꯒꯤ ꯆꯥꯛꯇꯣ ꯉꯥꯏꯕꯗ ꯏꯃꯥꯅꯦ ꯆꯥꯗꯠꯅꯗꯨꯅ ꯁꯤꯒꯦ ꯇꯧꯏꯀꯣ." "ꯑꯁ, ꯑꯩꯕꯨ ꯀꯌꯥꯝ ꯊꯦꯡꯅ ꯊꯤꯜꯂꯛꯑꯗꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯟꯅ ꯊꯤꯜꯂꯛꯏꯗꯨꯕꯨ? ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣ ꯍꯥ? ꯄꯨꯡ 12-13ꯗ ꯆꯥꯛ ꯆꯥꯔꯒꯕꯨ ꯀꯔꯤꯗ ꯐꯗꯣꯏꯅꯣ? ꯑꯗꯨꯛ ꯌꯥꯝꯅ ꯉꯟꯅ ꯊꯤꯜꯂꯛꯏꯗꯨꯕꯨ? ꯐꯔꯦ, ꯏꯃꯥꯅ ꯊꯦꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯊꯤꯜꯂꯛꯑꯒꯦ꯫ ꯑꯗꯣ ꯃꯄꯨꯟ ꯁꯦꯝꯗꯧꯗꯣ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ?" "ꯁꯤꯅ ꯂꯣꯏꯔꯦ. ꯆꯠꯂꯣ, ꯅꯕꯨꯡꯗꯣ ꯑꯝꯇ ꯍꯧꯗꯣꯔꯛꯑꯣ." "ꯇꯥꯆꯧ, ꯇꯥꯆꯧ, ꯏꯃꯥꯅ ꯍꯧꯒꯠꯂꯛꯑꯣꯌꯦ, ꯉꯥꯏꯔꯒ ꯂꯩꯔꯦ." ꯁꯂꯥꯏ ꯃꯁꯥ ꯃꯎ ꯑꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯊꯦꯛꯂꯒ ꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯩ ꯍꯥꯏꯒꯦ?" "ꯍꯩ, ꯅꯪꯕꯨ ꯊꯕꯛꯀ ꯆꯠꯀꯗꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯏꯃꯥꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯈꯔ ꯑꯃꯨꯛꯇ ꯀꯩꯊꯦꯜꯗ ꯄꯨꯊꯣꯛꯃꯤꯟꯅꯁꯤꯅꯦ ꯅꯪꯕꯣ." "ꯏꯃꯥ, ꯑꯁꯤꯁꯦ ꯇꯥ ꯈꯝꯕ ꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯣ ꯁꯤꯠꯂꯨꯒꯗꯕꯅꯤ. ꯑꯗꯣ ꯄꯣꯠ ꯆꯩꯗꯣ ꯌꯥꯝꯗꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯊꯥꯖꯒ ꯑꯗꯨꯝ ꯊꯣꯛꯃꯤꯟꯅꯔꯣꯗꯅ. ꯑꯩꯅ ꯏꯃꯥ ꯑꯃꯨꯛ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯑꯒ ꯊꯕꯛ ꯆꯠꯂꯗꯤ ꯃꯇꯝꯗꯣ ꯊꯦꯡꯉꯅꯤꯅ ꯇꯧꯕꯅꯤ." "ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯒꯅ ꯊꯥꯖꯒ ꯍꯦꯛ ꯆꯠꯂꯒꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯉꯔꯥꯡꯁꯨ ꯅꯍꯥꯟꯁꯨ ꯊꯕꯛ ꯑꯗꯨꯝ ꯂꯦꯞꯇꯅ ꯆꯠꯂꯤ. ꯅꯁꯥꯗꯣ ꯋꯥꯕꯅꯁꯨ ꯌꯥꯔꯔꯣꯏꯅꯦ. ꯁꯦꯜ ꯍꯥꯏꯅ ꯁꯦꯜꯗ ꯇꯥꯟꯕꯗ ꯅꯁꯥꯒꯤꯁꯨ ꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯅꯦ ꯅꯪꯕꯣ. ꯉꯁꯤꯈꯛ ꯑꯗꯨꯗꯤꯅꯦ ꯄꯣꯊꯥꯒꯦ ꯍꯥꯏꯔꯁꯨ ꯄꯣꯊꯥꯊꯣꯛꯎ ꯏꯆꯥꯁꯤꯗꯤ. ꯏꯃꯥꯁꯨ ꯀꯜꯂꯤ, ꯑꯗꯨꯅ ꯏꯃꯥꯅ ꯑꯉꯝꯕ ꯃꯈꯩ ꯍꯣꯠꯅꯈꯤꯒꯦꯅꯦ ꯅꯪꯕꯣ." "ꯏꯃꯥ, ꯅꯆꯥ ꯀꯩꯁꯨ ꯋꯥꯗꯦꯗ. ꯅꯍꯥ ꯃꯈꯩ ꯏꯃꯥꯅ ꯑꯗꯨꯝ ꯁꯨꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯏꯁꯤꯗꯤ. ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯄꯥꯡꯒꯜ ꯃꯄꯨꯡ ꯐꯥꯔꯦ. ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯏꯃꯥꯁꯨ ꯑꯩꯈꯣꯏ ꯊꯥꯖꯁꯨ ꯑꯩꯅ ꯊꯕꯛ ꯍꯥꯟꯅ ꯁꯨꯔꯒ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯣꯏꯅꯤ. ꯅꯈꯣꯏꯅꯦ ꯑꯃꯠꯇ ꯋꯥꯍꯜꯂꯔꯣꯏ." "ꯑꯗꯨꯗꯤ ꯇꯥꯆꯧ, ꯑꯩꯒꯤꯁꯨ ꯁꯅꯥ ꯑꯝꯇꯗꯤ ꯁꯥꯕꯤꯌꯨꯀꯣ. ꯑꯩꯒꯤ ꯏꯇꯥ ꯃꯈꯩꯗꯤ ꯄꯤꯛꯂꯕꯁꯨ ꯆꯥꯎꯔꯕꯁꯨ ꯁꯅꯥ ꯑꯃꯃꯝꯇꯪ ꯂꯣꯏꯅ ꯁꯤꯟꯅꯩ. ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ." "ꯇꯥꯆꯧꯅꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯁꯅꯥ ꯐꯖꯕ ꯑꯃ ꯁꯥꯕꯤꯔꯗꯕꯅꯤ." ꯇꯟꯖꯥ ꯑꯁꯤꯗ ꯁꯂꯥꯏꯒꯤ ꯃꯄꯥꯕꯨꯡꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯈꯨꯔꯥ ꯌꯥꯡꯕ ꯑꯗꯨ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯇꯩꯃ ꯂꯩꯕꯤꯔꯝꯕꯁꯦ ꯌꯥꯝ ꯐꯔꯦ. ꯑꯩ ꯏꯇꯩꯃꯅ ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯤꯉꯩꯗ ꯋꯥꯁꯦꯝꯇ ꯍꯥꯏꯍꯧꯒꯦ ꯍꯥꯏꯗꯨꯅ ꯉꯟꯇꯥꯅ ꯍꯦꯛꯇ ꯂꯥꯛꯂꯤꯕꯅꯤ." "ꯌꯥꯡꯕ, ꯂꯥꯛꯑꯣ ꯀꯥꯈꯠꯂꯣ. ꯀꯔꯤ ꯂꯩꯔꯒꯦꯅꯦ? ꯅꯪꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯕꯕꯣ? ꯅꯠꯇꯦ, ꯅꯪꯒꯤ ꯁꯦꯟꯗꯣꯏ ꯑꯗꯨꯒꯤ ꯑꯣꯏꯔꯕ꯭ꯔꯣ?" "ꯃꯥꯅꯤꯅꯦ ꯏꯇꯩꯃ, ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯗꯤ ꯅꯈꯣꯏꯒꯤꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯇꯣꯏꯕ? ꯋꯥꯗꯤ ꯋꯥꯔꯧꯕꯤꯅꯨꯀꯣ ꯏꯇꯩꯃ. ꯑꯩꯅꯦ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯅꯥꯕ ꯍꯦꯛꯇ ꯍꯧꯏ. ꯀꯔꯤꯅꯣ ꯌꯨꯝꯂꯩ ꯀꯩꯔꯩ ꯑꯁꯤꯒ? ꯑꯗꯨꯅꯅꯦ ꯏꯇꯩꯃ ꯍꯣꯏꯅ ꯅꯁꯥꯅ ꯈꯪꯅ ꯁꯦꯜꯗꯣ ꯊꯤꯜꯂꯛꯄ꯭ꯔꯥ ꯍꯥꯏꯔꯁꯨ ꯊꯤꯜꯂꯛꯇꯦꯗꯣ. ꯍꯦꯛ ꯊꯪꯅꯅ ꯂꯩꯔꯕ ꯑꯁꯤꯗꯕꯨ ꯀꯌꯥꯝꯕꯨ ꯋꯥꯅꯤ ꯍꯥꯏꯗꯅ ꯊꯤꯜꯂꯛꯇ꯭ꯔꯤꯕꯅꯣ ꯈꯪꯗꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯠꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯦꯜ ꯑꯔꯧꯕ ꯃꯤꯅ ꯆꯥꯎꯕ ꯍꯥꯏꯕꯁꯦ." "ꯏꯕꯨꯡꯉꯣ, ꯏꯇꯩꯃ ꯍꯣꯏꯁꯨꯅꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯊꯤꯜꯂꯛꯀꯅꯤ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯅꯪꯕꯣ. ꯅꯪꯒꯤ ꯁꯦꯟꯗꯣꯏ ꯃꯇꯝ ꯑꯗꯣ ꯅꯪꯅꯅꯕ ꯍꯥꯏꯗꯅ ꯁꯦꯜ ꯑꯗꯣ ꯅꯆꯥꯅꯨꯄꯥꯒ ꯑꯩꯒꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯤꯊꯣꯛꯈꯤꯕ ꯁꯦꯜ ꯑꯗꯣ ꯈꯔ ꯋꯥꯠꯂꯤ. ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯉꯥꯏꯔꯦ, ꯑꯗꯨꯒꯅꯦ ꯏꯇꯩꯃ ꯁꯣꯏꯗꯅ ꯊꯤꯜꯂꯛꯑꯒꯦ." "ꯍꯦꯔꯥ, ꯑꯗꯨꯗꯤ ꯋꯥ ꯌꯥꯝꯅ ꯀꯥꯏꯅꯔꯛꯀꯗꯧꯔꯦꯗ. ꯏꯇꯩꯃ, ꯁꯦꯟꯗꯣꯏ ꯃꯇꯝꯁꯦ ꯅꯨꯃꯤꯠ 8 ꯍꯦꯟꯗꯣꯔꯛꯑꯕꯅꯤ. ꯏꯇꯩꯃ ꯈꯣꯏꯒꯤ ꯂꯩꯅ ꯄꯤꯅꯤꯡꯗꯕꯗꯣ ꯈꯤꯠꯇꯣꯛꯄꯤꯔꯣ ꯀꯩꯗꯧꯔꯒꯦ? ꯑꯌꯨꯛ ꯑꯉꯟꯕ ꯑꯁꯤꯗ ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯕꯤꯒꯅꯨ. ꯁꯦꯜꯗꯣ ꯈꯔ ꯊꯨꯅ ꯄꯨꯊꯣꯛꯄꯤꯔꯣ. ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯐꯝ ꯑꯁꯦ ꯑꯩꯒꯤ ꯈꯨꯠꯇ ꯂꯩ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯒꯅꯨ ꯏꯇꯩꯃ." ꯁꯂꯥꯏ ꯃꯈꯨꯔꯥꯒꯤ ꯀꯥ ꯍꯦꯟꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯊꯛꯀꯤ ꯑꯍꯟꯅꯤ,
ꯃꯄꯥꯕꯨꯡꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯄꯥꯕꯨꯡꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗ ꯃꯄꯥꯕꯨꯡꯕꯨ ꯂꯥꯌꯦꯡꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝꯐꯝ ꯑꯁꯤ ꯃꯈꯨꯔꯥꯗ ꯕꯟꯗꯣꯞ ꯊꯝꯈꯤꯕꯅꯤ꯫ ꯃꯈꯨꯔꯥ ꯌꯥꯡꯕ ꯑꯁꯤꯁꯨ ꯅꯨꯄꯤꯒꯤ ꯃꯔꯜꯅ ꯅꯨꯡꯉꯥꯏꯅ ꯀꯣꯝꯅ ꯍꯤꯡꯕ ꯃꯤꯑꯣꯏꯅꯤ꯫ ꯁꯦꯜ ꯄꯥꯏꯕꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯔꯤꯛꯅꯕ, ꯃꯤꯒꯤ ꯑꯩꯒꯤ ꯌꯦꯡꯗꯕ, ꯃꯥꯒꯤꯗ ꯂꯧꯍꯧꯅꯕ ꯈꯟꯕ, ꯏꯄꯥ ꯏꯆꯥ ꯏꯆꯤꯜ ꯏꯅꯥꯎ ꯀꯅꯥꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯤꯗꯥꯅꯤ꯫ ꯑꯗꯨꯒ ꯃꯥꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯕꯗ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯒꯤ ꯁꯂꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯈꯨꯔꯥꯇꯣꯟ, ꯁꯦꯜꯗꯣ ꯑꯩ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯒꯦ꯫ ꯑꯩ ꯉꯁꯤꯗꯤ ꯃꯤꯒꯤ ꯊꯕꯛ ꯈꯔ ꯁꯨꯔꯨꯒꯗꯕ ꯂꯩ꯫ ꯑꯗꯨꯗ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯈꯨꯔꯥꯇꯣꯟꯒꯤ ꯁꯦꯟꯗꯣꯏ ꯑꯗꯨ ꯁꯨꯅꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯑꯩ ꯊꯤꯟꯖꯔꯛꯑꯒꯦ꯫ ꯑꯦ ꯅꯪꯒꯤꯗꯨꯕꯨ ꯍꯣꯔꯦꯟ ꯍꯥꯏꯔꯤꯁꯦ ꯁꯣꯏꯗꯤ ꯁꯣꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯁꯂꯥꯏꯕꯣ? ꯍꯣꯏ ꯈꯨꯔꯥꯇꯣꯟ, ꯁꯣꯏꯔꯔꯣꯏ꯫ ꯁꯣꯏꯗꯅꯕ ꯑꯩꯅ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯍꯣꯔꯦꯟꯗꯣ ꯉꯟꯅ ꯊꯤꯜꯂꯛꯑꯣ꯫ ꯏꯍꯦ ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯕ? ꯈꯨꯔꯥꯇꯣꯟ, ꯃꯤꯒꯤ ꯂꯧ ꯁꯨꯕ, ꯄꯨꯈ꯭ꯔꯤ ꯁꯤꯠꯄ, ꯁꯤꯡ ꯆꯟꯕ, ꯁꯤꯒꯨꯝꯕ ꯊꯕꯛ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯈꯔ ꯇꯧꯖꯔꯤ꯫ ꯑꯦ ꯑꯗꯨꯗꯤ ꯅꯪꯗꯤ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯤꯕ ꯑꯣꯏꯔꯦꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯅꯈꯣꯏꯗꯤ ꯃꯤꯅꯥꯏ ꯊꯧꯁꯨ ꯁꯨꯗꯅꯗꯤ ꯀꯔꯤꯕꯨ ꯁꯨꯔꯨꯅꯤ? ꯅꯪꯒꯤ ꯈꯨꯔꯥꯇꯣꯟ ꯑꯩꯁꯦ ꯅꯪꯅ ꯀꯔꯕꯥꯔ ꯇꯧꯅꯅꯕ ꯁꯦꯜ ꯑꯗꯨ ꯈꯔꯕꯨꯗꯤ ꯊꯥꯗꯕꯤꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯁꯦꯟꯗꯣꯏ ꯈꯨꯎꯜ ꯂꯥꯍꯨꯜꯁꯤꯗ ꯁꯦꯜ ꯊꯥꯗꯒꯗꯕ ꯄꯥꯝꯃꯨꯏ꯫ ꯀꯤꯁꯨ ꯀꯤ ꯑꯩꯗꯤ ꯍꯥꯟꯅꯒꯤ ꯁꯤꯃꯁꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯒꯗꯣꯏꯅꯣ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯑꯗꯨꯒꯤ ꯁꯦꯟꯐꯝ ꯑꯗꯨꯃꯗꯤ ꯅꯣꯏꯅ ꯁꯤꯡꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯌꯨꯝꯐꯝ ꯑꯁꯦ ꯑꯗꯨꯝ ꯂꯧꯔꯗꯕꯅꯤ꯫ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯥ తాꯅ ꯁꯦල් ꯑꯗꯨ ꯊꯥꯗꯔꯨꯔꯗꯤ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯅꯣꯏꯅ ꯄꯤꯔꯛꯄ ꯉꯝꯂꯨꯅꯤ? ꯑꯗꯨꯕꯨ ꯁꯦꯜꯁꯨ ꯊꯥꯗꯅꯤꯡꯗ꯭ꯔꯦ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯔꯥꯏꯕꯛ ꯌꯦꯡꯂꯒ ꯍꯧꯒꯠꯆꯕ ꯉꯝꯕ꯭ꯔꯥ ꯍꯦꯛ ꯌꯦꯡꯅꯔꯣ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦꯀꯣ꯫ ꯁꯦꯜꯗꯣ ꯍꯣꯔꯦꯟ ꯊꯤꯜꯂꯛꯑꯣ꯫ ꯑꯩꯕꯨꯅꯦ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏꯒꯤ ꯑꯃꯣꯠꯄ ꯁꯦꯒꯥꯏ ꯇꯨꯒꯥꯏꯕ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯑꯩ ꯑꯅꯥꯕ ꯍꯧꯏꯀꯣ꯫ ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯡꯕꯗꯣ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯕꯦꯇꯣꯟꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯁꯛꯇꯥ ꯑꯁꯤ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯁꯩꯇꯥ꯫ ꯑꯁꯤꯗ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯒ ꯐꯔꯗꯕꯅꯤ꯫ ꯑꯁꯤ ꯁꯤꯕꯗ ꯀꯞꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯥꯒꯩꯒꯤ ꯃꯤ ꯑꯃ ꯐꯥꯎꯕ ꯀꯞꯂꯣꯏ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯈꯔ ꯇꯣꯜꯂꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯟꯊꯅ ꯂꯧꯕ꯫ ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯗꯨꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯣꯠꯅꯖꯔꯤꯕ ꯏꯆꯥꯕꯨ ꯃꯥꯅ ꯃꯤꯅꯥꯏ ꯍꯥꯏꯅ ꯍꯥꯏꯕ꯫ ꯃꯥꯒꯤ ꯃꯆꯥ ꯌꯨꯔꯥꯏ ꯆꯨꯕ, ꯅꯤꯁꯥꯗ ꯂꯥꯏꯆꯨꯕ ꯑꯗꯨꯒꯨꯝꯅ ꯏꯆꯥꯗꯤ ꯇꯧꯗꯦ꯫ ꯃꯥꯀꯣ ꯃꯥꯒꯤ ꯁꯦꯜ ꯑꯗꯨ ꯇꯣꯜꯂꯤ ꯍꯥꯏꯕꯒꯤ ꯍꯟꯊꯅ ꯂꯩꯕꯅꯤ꯫ ꯃꯗꯨ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯉꯁꯥꯏꯅ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯊꯥꯖꯤꯜꯂꯝꯒꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯁꯂꯥꯏ, ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯁꯤꯅ ꯉꯥꯡꯂꯒ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯅꯥ ꯍꯟꯊꯕ ꯌꯥꯗꯦꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯇꯝ ꯈꯖꯤꯛꯇꯪꯗꯤ ꯍꯣꯠꯅꯈꯤꯁꯤ꯫ ꯂꯥꯏꯅ ꯆꯥꯟꯕ ꯇꯥꯟꯖꯥ ꯑꯃꯗꯤ ꯂꯥꯛꯈꯤꯅꯤ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯉꯥꯏꯔꯒ ꯏꯃꯥ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯀꯩꯁꯨ ꯈꯟꯖꯗꯦꯗ꯫ ꯀꯔꯤꯒꯤ ꯁꯤꯒꯨꯝꯕ ꯁꯥꯁꯤꯅ ꯈꯣꯡꯂꯒ ꯑꯩꯅ ꯇꯥꯒꯗꯣꯏꯅꯣ? ꯑꯩ ꯀꯩꯁꯨ ꯇꯥꯗꯦ ꯏꯃꯥ꯫ ꯏꯃꯥ, ꯑꯗꯣ ꯑꯩꯁꯨ ꯐꯤ ꯈꯔ ꯁꯥꯔꯒ ꯏꯃꯥ ꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯒꯦ꯫ ꯏꯃꯥꯒꯤ ꯊꯥꯖ, ꯅꯠꯇꯦ ꯅꯪꯕꯨ ꯐꯤꯁꯥꯀꯣꯜꯁꯨ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯕ ꯅꯠꯇꯦ꯫ ꯀꯔꯝ ꯇꯧꯅ ꯐꯤ ꯁꯥꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯆꯥ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯗ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨ ꯅꯣꯝꯂꯒ ꯑꯗꯨꯝ ꯂꯩꯌꯨ꯫ ꯅꯕꯨꯡꯒ ꯑꯩꯒꯅ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ, ꯍꯌꯦꯡ ꯏꯆꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯉꯣ ꯍꯥꯏꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯨꯗꯅꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯑꯗꯣ ꯏꯆꯥꯅ ꯄꯥꯡꯉꯨ꯫ ꯏꯃꯥ, ꯅꯆꯥꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯦ꯫ ꯊꯪꯅꯕꯒꯤ ꯏꯅꯝꯃ ꯊꯣꯏꯕꯤꯁꯦ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜ 2 ꯁꯨꯕꯅꯤ꯫ ꯃꯥꯅ ꯍꯥꯏꯕꯗ ꯑꯃꯗꯤ ꯃꯥꯅ ꯁꯥꯟꯅꯗꯕꯒꯤ ꯑꯍꯥꯡꯗꯨꯅ ꯂꯩ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯕꯨ ꯃꯇꯝ ꯑꯔꯦꯝꯕꯗ ꯃꯥꯡꯂꯒ ꯑꯗꯨꯝ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯐꯤ ꯁꯥꯔꯨ ꯂꯥꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯅꯅꯝꯃ ꯊꯣꯏꯕꯤꯒ ꯅꯅꯦ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯐꯕꯅꯤ꯫ ꯍꯣꯏꯁꯦ, ꯑꯃꯔ ꯍꯣꯔꯦꯟ ꯏꯃꯥ ꯀꯩꯊꯦꯜ ꯍꯜꯂꯛꯑꯒ ꯈꯟꯅꯔꯁꯤ꯫ ꯑꯁꯤꯒꯤ ꯃꯤꯐꯠꯇ ꯑꯁꯤ ꯂꯥꯛꯄꯗ ꯏꯃꯥ ꯀꯩꯊꯦꯜ ꯀꯥꯕꯒ ꯂꯣꯏꯅ ꯊꯦꯡꯈ꯭ꯔꯦ꯫ ꯕꯨꯡꯉꯣ, ꯁꯂꯥꯏ, ꯅꯪꯁꯨ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯂꯣꯏꯁꯤꯟꯖꯔꯨꯔꯣ꯫ ꯅꯆꯟꯅꯨꯄꯤꯒ ꯑꯩꯒꯅꯦ ꯄꯣꯠ ꯆꯩ ꯑꯗꯨ ꯄꯨꯊꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ ꯃꯥ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯂꯥꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯥꯟꯖ ꯑꯅꯤ ꯑꯗꯨ ꯂꯝꯕꯤꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯟꯖꯅ ꯍꯥꯏꯔꯛꯏ, ꯑꯗꯣ ꯏꯇꯥꯎ, ꯃꯥ ꯃꯇꯣꯟꯕꯤꯒꯤ ꯂꯧꯁꯦ ꯍꯦꯛ ꯂꯤꯡꯕ ꯂꯣꯏꯕꯒ ꯊꯕꯛ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯂꯩꯔꯦ꯫ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯒꯅꯤ ꯏꯇꯥꯎ꯫ ꯑꯗꯨꯅꯅꯦ ꯊꯕꯛꯁꯦ ꯅꯪꯒ ꯑꯩꯒ, ꯑꯗꯨꯒ
ꯏꯇꯥꯎ ꯄꯥꯔꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯨꯔꯨꯔꯁꯤ ꯏꯇꯥꯎ. ꯑꯦ, ꯀꯩ ꯊꯕꯛ ꯑꯆꯧꯕꯅꯣ ꯍꯥꯏꯁꯦ ꯏꯇꯥꯎ? ꯁꯦꯜꯕꯨ ꯌꯥꯝꯅ ꯐꯪꯒꯅꯤ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯑꯃꯔ ꯑꯗꯨം ꯌꯥꯔꯤ. ꯏꯇꯥꯎ, ꯊꯕꯛꯄꯨꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯥꯛꯂꯕ ꯊꯕꯛ ꯑꯁꯤꯅꯤ. ꯊꯪꯅꯕ ꯂꯩꯀꯥꯏꯗꯅꯦ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯍꯜ ꯑꯃ ꯂꯩ. ꯃꯥꯒꯤ ꯉꯥꯌꯣꯛ ꯄꯨꯈ꯭ꯔꯤ 5 ꯈꯛ ꯂꯩ ꯍꯥꯏ. ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯅꯦꯛꯂꯒ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤꯗ ꯆꯥꯕ ꯊꯛꯄ ꯃꯣꯏꯅ ꯂꯣꯏꯅ ꯊꯥꯛꯂꯒ ꯁꯤꯠꯂꯨ ꯂꯥꯎ ꯍꯥꯏ. ꯑꯗꯨꯅ ꯊꯕꯛ ꯑꯁꯦ ꯑꯆꯧꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯤꯗꯅ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯗꯣꯏꯅꯤ. ꯑꯗꯨꯅ ꯆꯠꯂꯨꯁꯤꯀꯣ ꯏꯇꯥꯎ. ꯌꯥꯏꯅꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ. ꯑꯁ, ꯑꯗꯨꯒꯨꯝꯕ ꯊꯕꯛꯁꯦ ꯈꯔ ꯇꯣꯏꯅ ꯐꯪꯉꯗꯤ ꯐꯒꯗꯕꯅꯤ. ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯑꯆꯧꯕꯁꯦ ꯇꯧꯕ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯁꯦꯜꯗꯣ ꯑꯝꯇ ꯊꯨꯅ ꯍꯟꯗꯣꯛꯄ ꯉꯝꯒꯗꯕꯅꯤ. ꯍꯣꯏꯅꯦ ꯏꯇꯥꯎ, ꯍꯥꯏꯒꯨꯝꯕꯗꯅ ꯅꯈꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯁꯦꯜꯗꯣ ꯈꯔ ꯊꯨꯅ ꯍꯟꯗꯣꯛꯂꯕꯗꯤ ꯐꯒꯗꯕꯅꯤ. ꯃꯗꯣ ꯃꯤ ꯅꯠꯇꯦꯗ ꯏꯇꯥꯎ, ꯁꯥꯒꯤ ꯁꯥꯗꯣꯡꯗ ꯃꯤꯒꯤ ꯁꯎꯟ ꯀꯨꯞꯄꯅꯤꯗ. ꯅꯍꯥꯟ ꯑꯩꯅ ꯅꯈꯣꯏꯗ ꯂꯥꯛꯄꯗ ꯃꯥꯅꯒ ꯉꯥꯡꯍꯧꯕ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ, ꯑꯁ, ꯃꯗꯨꯕꯨ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯍꯥꯏꯕꯅꯤꯗ ꯏꯇꯥꯎ. ꯃꯤꯇꯣꯞꯃꯛꯁꯨ ꯅꯠꯇꯦ, ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯒꯤ ꯏꯃꯨꯡ ꯈꯖꯤꯛꯇ ꯐꯥꯎꯕ ꯌꯦꯡꯗꯦ ꯍꯥꯏꯕꯅꯤꯗ. ꯅꯠꯇꯦꯅꯦ, ꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯏꯇꯥꯎ, ꯃꯥꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯉꯥꯏꯗꯨꯅꯇ ꯍꯧꯔꯛꯈꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ. ꯏꯟꯗꯣꯟꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯅ ꯃꯥ ꯅꯨꯡꯉꯥꯏꯖꯔꯛꯈꯤꯕꯅꯤ. ꯑꯁ, ꯏꯟꯗꯣꯟꯗꯣ ꯐꯗꯤ ꯐꯕꯅꯤꯗ. ꯃꯥꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯈꯔꯕꯨ ꯐꯔꯝꯃꯤ. ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤ. ꯑꯐꯕ ꯃꯤ ꯃꯈꯩꯅ ꯐꯠ ꯍꯦꯛꯇ ꯂꯧꯁꯤꯟꯈꯤ. ꯑꯗꯨꯒ ꯐꯠꯇꯕ, ꯃꯤꯅꯨꯈꯥꯡ ꯑꯣꯏꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯗꯨꯝ ꯍꯦꯛ ꯍꯤꯡꯍꯟꯗꯨꯅ ꯊꯝꯃꯤ. ꯑꯗꯨꯕꯨꯗꯤ ꯃꯈꯣꯏꯁꯨ ꯍꯌꯦꯡ ꯀꯣꯟꯅ ꯐꯠꯇꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯂꯥꯏꯔꯩꯕꯥꯛꯇ ꯂꯥꯛꯂꯒ ꯑꯣꯠꯈꯥꯏ ꯊꯤꯡꯒꯥꯏꯒꯗꯕ ꯃꯌꯥꯝ ꯑꯗꯣ ꯇꯟꯕꯖꯥꯠꯅꯤꯗ ꯏꯇꯥꯎ. ꯑꯁ, ꯏꯇꯥꯎ, ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄ ꯑꯁꯤꯗꯤꯕ ꯀꯥꯏꯗꯒꯤ ꯋꯥꯅꯣ ꯈꯪꯗꯦꯗ. ꯅꯠꯇꯦ, ꯂꯥꯏꯅꯕꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯒꯗ꯭ꯔꯥꯕ? ꯈꯟꯗꯗꯤ ꯀꯩꯅꯣ ꯏꯇꯥꯎ, ꯈꯟꯕꯩ ꯅꯠꯇ꯭ꯔꯣ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯔꯤꯗꯣ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯈꯣꯏꯁꯨ ꯐꯠꯇꯕ ꯂꯥꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯅꯤ. ꯑꯐꯕ ꯑꯝꯇ ꯂꯩꯔꯝꯃꯔꯣꯏ. ꯑꯗꯨꯅꯅꯤ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯗꯣ. ꯍꯦꯔꯥ, ꯀꯥꯟꯅꯗꯦꯗ. ꯑꯩꯁꯨ ꯁꯤꯕꯁꯦ ꯌꯥꯝ ꯀꯤꯖꯩ. ꯑꯗꯨꯅ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯁꯥꯡꯅ ꯄꯨꯟꯁꯤꯅꯕ ꯉꯁꯤꯗꯒꯤꯅꯦ ꯃꯤ ꯐꯠꯇꯕꯁꯦ ꯇꯝꯕ ꯍꯧꯔꯒꯦ. ꯍꯦ ꯁꯂꯥꯏ, ꯀꯥꯟꯅꯗꯦ. ꯅꯪꯁꯨ ꯃꯤ ꯐꯠꯇꯕ, ꯃꯤꯅꯨꯈꯥꯡ, ꯃꯍꯥꯆꯟꯗꯥꯟ ꯍꯥꯏꯕꯗꯣ ꯑꯣꯜꯂꯣ ꯉꯁꯤꯗꯒꯤ. ꯌꯥꯔꯦꯀꯣ, ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯔꯟꯗꯣ ꯑꯝꯇ ꯂꯦꯞꯀꯣ. ꯑꯗꯣ ꯏꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤꯕꯨꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤꯗꯣ ꯌꯥꯅꯔꯦ. ꯑꯗꯣ ꯏꯇꯥꯎ ꯃꯥꯟꯖꯗꯨꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ? ꯀꯔꯤꯒꯤ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯣ? ꯌꯥꯔꯛꯀꯅꯤ. ꯌꯥꯗ ꯌꯥꯗ꯭ꯔꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯔꯤꯕꯕꯨ ꯐꯥꯔꯒ ꯄꯨꯈ꯭ꯔ ꯂꯣꯏꯔꯦ. ꯃꯥꯅ ꯌꯥꯗ ꯂꯥꯛꯇ ꯌꯥꯄꯣꯠꯇꯦ. ꯐꯔꯦꯁꯦ, ꯑꯗꯣ ꯍꯣꯔꯦꯟꯗꯣ ꯑꯩꯈꯣই ꯑꯍꯨꯝ ꯄꯨꯜꯂꯒ ꯋꯥꯁꯦ ꯇꯪ ꯇꯥꯕꯤ ꯑꯃ ꯉꯥꯡꯅꯔꯁꯦ. ꯅꯣꯡꯃ ꯅꯤꯅꯤ ꯂꯩꯔꯗꯤ ꯃꯥꯃꯒꯤ ꯂꯧꯐꯝꯗꯣ ꯂꯧ ꯂꯤꯡꯕꯁꯤꯁꯨ ꯂꯣꯏꯕ ꯌꯥꯔꯦ. ꯍꯣꯏ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯦ. ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯄꯨꯡ ꯐꯝꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯁꯦ. ꯑꯩꯅꯦ ꯏꯇꯥꯎ ꯃꯥꯟꯖꯗꯁꯨ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦ. ꯏꯇꯥꯎ ꯁꯂꯥꯏ, ꯑꯥꯗꯒꯤ ꯃꯤꯒ ꯈꯠꯅꯗꯣꯏ ꯇꯧꯔꯤꯁꯤꯕꯨ ꯅꯈꯣꯏ ꯈꯨꯔꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯝꯕꯗꯨ ꯅꯠꯇ꯭ꯔꯣ? ꯑꯦ, ꯃꯥꯅꯤꯅꯦ ꯏꯇꯥꯎ. ꯀꯔꯤꯃꯨꯛ ꯇꯧꯅꯔꯖꯥꯠꯅꯣ? ꯑꯁ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅꯅꯦ ꯃꯤꯒ ꯈꯠꯅꯗꯣꯏꯒꯤꯗ ꯂꯥꯎꯅꯗꯣꯏꯒꯤꯗ ꯇꯧꯔꯒ ꯂꯩ. ꯑꯁꯤꯁꯨ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ. ꯅꯤꯁꯥ ꯇꯞ ꯇꯥꯃꯩ ꯁꯤꯖꯤꯟꯅꯔꯒ ꯃꯀꯣꯛ ꯑꯁꯤ ꯄꯨꯕ ꯉꯝꯗꯕꯗꯒꯤ ꯃꯤꯉꯣꯟꯗ ꯃꯥꯅ ꯈꯠꯅꯕ ꯍꯧꯕ ꯑꯣꯏꯔꯝꯗꯣꯏꯅꯤ. ꯑꯩꯕꯨ ꯈꯥꯝꯁꯤ ꯀꯗꯥꯏ, ꯈꯥꯝꯃꯣꯏꯁꯤ ꯀꯗꯥꯏ ꯍꯥꯏꯕꯗꯨ ꯇꯧꯔꯤꯅꯤ. ꯈꯥꯝꯇꯣꯛꯂꯨꯔꯦ ꯃꯈꯣꯏ ꯁꯦꯜ ꯄꯥꯏꯕꯒꯤ ꯍꯧꯅꯕꯤ. ꯑꯩꯕꯨ ꯃꯌꯥꯝꯕꯅꯤ ꯍꯥꯏꯕ ꯈꯜꯂꯣꯏ. ꯀꯔꯤꯒꯨꯝꯕ ꯈꯥꯝꯂꯨꯔꯦ, ꯃꯅꯥꯎ ꯅꯨꯄꯥꯅ ꯃꯤ ꯈꯠꯅꯗꯣꯏ ꯇꯧꯔꯒ ꯍꯟꯅ ꯌꯦꯡꯂꯝꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯗꯣꯏꯕ. ꯑꯣ, ꯁꯂꯥꯏ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯟꯊꯣꯛꯅꯗꯤ ꯇꯣꯟꯕꯖꯥꯠꯅꯤꯀꯣ. ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯇꯣꯟꯅ ꯍꯤꯡꯈꯤꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ. ꯑꯁ, ꯂꯥꯎꯁꯦ, ꯈꯥꯝꯗꯗꯤ ꯈꯥꯝꯃꯨꯔꯁꯤ ꯂꯥꯎ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯈꯠꯅꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯊꯦꯝꯕꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ. ꯊꯦꯝꯕ, ꯀꯩꯗꯧꯔꯒꯦ? ꯌꯥꯔꯦ ꯇꯣꯛ ꯈꯠꯅꯔꯅꯨ. ꯂꯥꯎꯁꯦ, ꯑꯩꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ ꯂꯥꯎ. ꯑꯦ, ꯀꯅꯥꯅꯣ ꯅꯪ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯥꯎꯔꯤꯗꯨꯕꯣ? ꯑꯩꯗꯤ ꯀꯔꯤꯒꯤ ꯅꯪꯒ ꯍꯟꯃꯤꯟꯅꯗꯣꯏꯕ? ꯑꯦ ꯊꯦꯝꯕꯣ, ꯉꯥꯎꯔꯕ ꯅꯪꯕꯣ? ꯑꯩꯁꯦ ꯅꯌꯥꯝꯕ ꯁꯂꯥꯏꯅꯤ. ꯑꯣ, ꯇꯥꯆꯧ ꯑꯣꯏꯔꯦ. ꯇꯥꯆꯧ, ꯑꯁꯤꯒꯤ ꯃꯤꯁꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯂꯛꯂꯤꯕꯅꯤ. ꯑꯁꯤ ꯑꯝꯇ ꯐꯨꯗꯕꯤꯔꯝꯃꯨ. ꯑꯩ ꯁꯦꯜ ꯄꯤꯒꯦ ꯇꯥꯆꯧꯒꯤ. ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕꯅꯣꯅꯦꯁꯦ? ꯏꯕꯣ, ꯅꯪ ꯅꯃꯥꯏ ꯅꯃꯤꯠ ꯈꯪꯗꯒꯩ ꯄꯣꯄꯥ ꯍꯥꯏꯅ ꯊꯥꯖꯤꯜꯂꯒ ꯊꯅꯝꯒꯅꯤꯀꯣ. ꯅꯄꯥ ꯃꯀꯣꯛ ꯋꯥꯡꯕꯒꯤ ꯃꯆꯥꯅꯤꯅ ꯅꯪꯁꯨ ꯋꯥꯡꯉꯤꯅꯦꯀꯣ. ꯀꯔꯤ ꯍꯥꯏꯕꯅꯣ ꯇꯥꯆꯧ? ꯑꯩ ꯇꯥꯍꯧꯗ꯭ꯔꯤꯕꯣ. ꯍꯥꯏꯗꯦ, ꯀꯩꯁꯨ ꯍꯥꯏꯗꯦ. ꯂꯥꯛꯑꯣ, ꯆꯠꯂꯁꯤ ꯂꯥꯛꯑꯣ. ꯀꯩꯅꯣ ꯇꯥꯆꯧ, ꯑꯁꯤ ꯐꯨꯔꯝꯕ ꯍꯥꯏꯔꯒ ꯆꯠꯂꯁꯤ ꯍꯥꯏꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯃꯁꯤꯗꯒꯤ ꯊꯦꯝꯕꯒ ꯈꯠꯅꯒꯗꯕꯒꯤ ꯇꯧꯔꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯇꯥ ꯁꯂꯥꯏ,
ꯑꯩ ꯃꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ ꯑꯩꯗꯤ ꯆꯨꯝꯅ ꯂꯝꯕꯤꯗ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯊꯛꯆꯤꯜꯂꯒ ꯁꯦꯔꯥꯟꯒ ꯇꯨꯔꯥꯟꯒ ꯆꯨꯝꯅ ꯆꯠꯆꯕ ꯑꯩꯕꯨ ꯈꯠꯅꯕ ꯍꯧꯋꯦ ꯍꯥꯏ ꯐꯥꯔꯒ ꯐꯨꯅꯗꯨꯒꯤ ꯇꯧꯔꯤꯁꯤꯅꯤ ꯏꯅꯥꯎ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯑꯁꯦ ꯀꯣꯛ ꯈꯔ ꯋꯥꯡꯕꯅꯤ ꯃꯥꯟꯅꯔꯨꯅꯨ ꯆꯠꯂꯣ ꯆꯠꯂꯣ ꯅꯪꯒꯤ ꯊꯕꯛ ꯆꯠꯀꯗꯕꯗꯣ ꯆꯠꯆꯔꯨꯔꯣ ꯍꯣꯏ ꯇꯥ ꯁꯂꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔꯦ ꯁꯂꯥꯏ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯅꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯌꯥꯃꯟꯗꯕꯗꯒꯤ ꯂꯩꯒꯦꯁꯨ ꯂꯩꯍꯧꯔꯣ ꯍꯥꯏꯔꯝꯂꯒ ꯑꯗꯨꯝ ꯂꯥꯛꯂꯦ ꯑꯁꯨꯝ ꯇꯧꯅ ꯂꯥꯛꯄꯅ ꯃꯥꯟꯖꯁꯨ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯑꯗꯨꯒ ꯁꯂꯥꯏꯁꯨ ꯃꯌꯨꯝ ꯇꯞꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯨꯔꯥ ꯌꯥꯡꯕ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩ ꯁꯂꯥꯏ ꯅꯪꯕꯨ ꯅꯅꯥꯎ ꯅꯨꯄꯥ ꯊꯦꯝꯕꯒ ꯎꯔꯝꯂꯛꯑꯝꯕ꯭ꯔꯣ ꯍꯣꯏ ꯈꯨꯔꯥꯇꯣꯟ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯃꯌꯥꯗ ꯌꯨ ꯊꯛꯑꯒ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯍꯧꯕꯅꯤ ꯍꯥ ꯀꯔꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯗꯤ ꯅꯅꯥꯎ ꯅꯨꯄꯥ ꯑꯗꯣ ꯄꯨꯔꯒ ꯈꯔ ꯂꯥꯛꯃꯤꯟꯅꯕ ꯀꯔꯤ ꯇꯧꯒꯦ ꯏꯕꯨꯡꯉꯣ ꯅꯣꯏꯁꯤꯗꯤꯀꯣ ꯅꯣꯏꯒꯤ ꯖꯥꯠꯁꯤꯗꯤ ꯖꯥꯇꯥ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯅꯈꯣꯏꯗ ꯈꯟꯕꯒ ꯅꯈꯣꯏꯅ ꯑꯩꯈꯣꯏꯗ ꯈꯟꯕꯒ ꯌꯥꯝꯅ ꯈꯦꯠꯅꯩ ꯈꯨꯔꯥꯇꯣꯟ ꯑꯩꯅ ꯊꯦꯝꯂꯒ ꯄꯨꯔꯛꯅꯕ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨ ꯃꯥꯅ ꯌꯥꯗ꯭ꯔꯦ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯩꯍꯧꯔꯣ ꯍꯥꯏꯅ ꯊꯅꯝꯃꯕꯅꯤ ꯈꯨꯔꯥꯇꯣꯟꯅ ꯈꯜꯂꯤꯕꯗꯨꯗꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯏꯆꯥꯗꯣ ꯌꯨ ꯇꯞ ꯇꯥꯕ ꯃꯈꯩ ꯉꯥꯎꯔꯕꯅꯤꯅ ꯀꯔꯤꯁꯨ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕꯗꯣ ꯇꯧꯔꯅꯨꯀꯣ ꯅꯣꯏ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯔꯝꯆꯠ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯈꯣꯏꯕꯨ ꯍꯟꯅ ꯌꯦꯡꯗ꯭ꯔꯤꯕꯁꯦ ꯈꯪꯉꯕ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯃꯤ ꯐꯠꯇꯕ ꯖꯥꯠꯁꯤꯗꯤꯅꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯅ ꯋꯥꯅ ꯈꯥꯡꯈꯤꯅꯤ ꯌꯥꯔꯣꯏꯀꯣ ꯅꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯡꯕꯗꯨ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯁꯤꯟꯅꯕ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯂꯥꯏ ꯃꯌꯥ ꯈꯔ ꯈꯔ ꯆꯤꯛꯁꯤꯟꯅꯩ ꯑꯗꯨꯒ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯁꯤꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯅꯤꯔꯛ ꯁꯨꯅ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯊꯦꯡꯁꯨ ꯊꯦꯡꯅꯔꯣꯏ ꯐꯠꯇꯕ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅꯗꯤ ꯃꯈꯣꯏꯗ ꯀꯔꯤꯁꯨ ꯀꯥꯏꯕꯗꯤ ꯀꯥꯏꯗꯕꯅꯤ ꯑꯗꯨꯒ ꯀꯥꯏꯁꯨ ꯀꯥꯏꯔꯣꯏ ꯅꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯗ ꯆꯪꯖꯔꯛꯀꯅꯤ ꯈꯪꯉꯨ ꯑꯗꯨꯛꯅ ꯋꯥꯡꯕ ꯅꯥꯄꯜ ꯀꯥꯕꯗꯤ ꯂꯥꯏꯅꯁꯨ ꯌꯥꯔꯣꯏ ꯃꯗꯣ ꯇꯦꯛꯊꯍꯜꯂꯛꯀꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯃꯇꯝ ꯈꯔꯗꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯂꯥꯏ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯊꯕꯛ ꯁꯨꯕꯗꯨ ꯆꯠꯅꯅꯕ ꯍꯥꯏꯅ ꯁꯦꯝ ꯁꯥꯔꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨꯕꯨ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒꯅ ꯌꯣꯝꯕꯤꯔꯤ ꯃꯃꯥ ꯏꯕꯦꯇꯣꯟꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯅ ꯃꯤꯒꯤ ꯊꯕꯛꯇꯨ ꯁꯨꯕ ꯃꯇꯝꯗ ꯅꯤꯡꯊꯤ ꯅꯤꯡꯊꯤꯅ ꯁꯨꯀꯣ ꯅꯪꯁꯨ ꯃꯉꯥꯏꯔꯤ ꯅꯇꯥꯎ ꯑꯅꯤꯗꯨꯁꯨ ꯃꯉꯥꯏꯔꯤ ꯃꯤꯅ ꯋꯥ ꯉꯥꯡꯐꯝ ꯊꯝꯍꯟꯒꯅꯨꯀꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗꯅꯦ ꯍꯥꯏꯔꯕꯗꯤ ꯈꯔ ꯑꯃꯨꯛ ꯐꯈ꯭ꯔꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯒꯅꯦ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯤꯡꯁꯦ ꯊꯣꯏꯅ ꯊꯥꯖꯔꯨꯅꯨ ꯅꯪꯒꯤ ꯈꯨꯔꯥꯇꯣꯟ ꯑꯁꯤ ꯎꯔꯦꯗꯅ ꯏꯕꯨꯡꯉꯣ ꯑꯁꯤꯗ ꯑꯗꯨꯝ ꯈꯪꯉꯣ ꯅꯪ ꯍꯣꯏꯕ ꯏꯃꯥ ꯅꯆꯥ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯃꯥꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯑꯐ ꯑꯐꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯈꯨꯔꯥꯇꯣꯟ ꯍꯣꯏꯒꯅꯦ ꯋꯥ ꯀꯌꯥ ꯉꯥꯡꯅ ꯁꯛꯅꯕ ꯇꯧꯒꯅꯨꯀꯣ ꯏꯃꯥ ꯃꯤ ꯐꯠꯇꯕꯅꯤꯅ ꯀꯔꯤ ꯀꯔꯤ ꯏꯃꯥꯒ ꯏꯆꯟꯒꯗ ꯁꯣꯛꯅꯕ ꯇꯧꯔꯛꯀꯅꯤ ꯑꯩꯅꯦ ꯃꯁꯤꯒꯤꯗꯁꯨ ꯈꯟꯕꯗ ꯌꯨꯝ ꯊꯥꯗꯣꯛꯑꯒ ꯆꯠꯇꯣꯏꯁꯦ ꯋꯥꯈꯜꯁꯦ ꯋꯥꯔꯕꯅꯤ ꯍꯥꯏ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯦꯛꯇ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯀꯥꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯁꯤꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯗꯅꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯕ ꯍꯧꯅꯗꯦ ꯏꯆꯥꯁꯤꯗꯤ ꯇꯥꯆꯧꯅ ꯊꯕꯛ ꯂꯣꯏꯔꯒ ꯂꯥꯛꯄꯗꯅꯦ ꯑꯩꯒꯤ ꯐꯅꯦꯛ ꯃꯆꯨ ꯑꯌꯥꯛꯄ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣ ꯃꯣꯏꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯐꯤ ꯁꯥꯕ ꯌꯥꯝꯅ ꯃꯈꯨꯠ ꯅꯥꯜꯂꯤ ꯐꯖꯩ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯁꯥꯕ ꯐꯖ ꯐꯖꯕꯁꯤꯡꯗꯣ ꯑꯩ ꯁꯣꯝꯇꯪꯗꯤ ꯁꯦꯠꯅꯤꯡꯉꯤꯕ ꯇꯥꯆꯧ ꯍꯣꯏ ꯂꯩꯔꯛꯀꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯥꯟꯖꯒ ꯄꯥꯔꯤꯒꯗꯤ ꯂꯥꯛꯂꯦ ꯃꯥꯟꯖꯅ ꯍꯥꯏꯔꯛꯏ ꯊꯥꯖ ꯀꯔꯤ ꯀꯔꯤ ꯇꯞꯂꯤꯅꯣ ꯅꯕꯨꯡꯗ ꯇꯥꯃꯥꯟꯖꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯑꯩꯒꯤ ꯐꯤꯔꯣꯜ ꯈꯔ ꯇꯞꯄꯝꯃꯤꯅꯤ ꯑꯗꯣ ꯏꯇꯥ ꯑꯌꯤꯡꯕꯤꯗꯤ ꯇꯥꯃꯥꯟꯖꯗ ꯇꯞꯄꯛꯇ꯭ꯔꯣ ꯇꯞꯄꯛꯏꯅꯤꯅꯦ ꯏꯁ ꯀꯗꯥꯏꯗꯒꯤ ꯃꯥꯅ ꯇꯞꯂꯛꯄ ꯃꯌꯥꯝꯗꯨꯗꯤꯅꯦ ꯅꯪ ꯇꯥꯃꯥꯟꯖ ꯑꯩꯒꯤ ꯊꯕꯛ ꯈꯨꯠꯁꯨꯃꯟ ꯑꯗꯨꯗꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯄꯣꯠꯌꯥꯝ ꯑꯗꯣ ꯂꯩꯕꯗ ꯆꯪꯈꯤꯒꯗꯕ ꯃꯥꯜꯂꯦ ꯃꯥꯟꯖꯥ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄ ꯑꯁꯤꯃ ꯑꯗꯣ ꯅꯠꯇꯦꯅꯦ ꯅꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯍꯥꯟꯅ ꯁꯨꯕ ꯆꯠꯂꯨꯕꯒ ꯌꯥꯎꯅꯔꯕ꯭ꯔꯥꯕ ꯅꯈꯣꯏꯅ ꯆꯠꯇꯣꯏꯁꯦ ꯏꯃꯥ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯗꯣ ꯃꯈꯣꯏ ꯂꯩꯀꯥꯏꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯏ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯣ ꯈꯪꯅꯔꯛꯈꯤꯕꯅꯦ ꯏꯃꯥ ꯃꯕꯨꯛ ꯃꯄꯥꯎꯒꯁꯨ ꯌꯥꯝꯅ ꯐꯩ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯩꯗ ꯏꯃꯥ ꯃꯁꯥꯁꯨ ꯁꯦꯜ ꯄꯥꯏ ꯍꯥꯏꯕꯒꯤ ꯄꯨꯡꯖꯕ ꯃꯨꯛꯆꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯂꯩꯇꯦ ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯁꯨ ꯌꯥꯝꯅ ꯎꯏ
ꯂꯥꯏꯔꯕ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯁꯦ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯌꯦ ꯃꯣꯏꯅ꯫ ꯍꯩꯃꯥ, ꯍꯧꯖꯤꯛꯄꯨ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯃꯤꯁꯨ ꯂꯩꯔꯤꯕꯣꯏꯔꯦꯀꯣ꯫ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ, ꯃꯈꯣꯏꯒꯨꯝꯕ ꯑꯗꯨꯅꯒꯅꯦ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯑꯋꯥꯕꯁꯦ ꯄꯨꯡꯀꯣꯛ ꯀꯣꯛꯀꯗꯕꯅꯤ꯫ ꯑꯗꯨꯕꯨꯅꯦꯁꯦ ꯌꯦꯡꯉꯨ, ꯅꯈꯣꯏꯒꯤ ꯈꯨꯔꯥꯇꯣꯟ ꯑꯁꯤꯗꯤ ꯅꯈꯣꯏꯅꯁꯨ ꯍꯦꯟꯅ ꯈꯪꯂꯝꯂꯒꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗꯅꯤ ꯏꯃꯥꯅ ꯉꯁꯤ ꯃꯥꯂꯦꯝ ꯑꯁꯤꯗꯅꯦ ꯑꯐꯕ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯕꯁꯦ꯫ ꯍꯣꯏ, ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯃꯥ꯫ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯆꯨꯝꯈ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈ꯭ꯔꯤꯗꯦ ꯈꯨꯔꯥꯇꯣꯟꯁꯦ꯫ ꯃꯤ ꯑꯇꯩ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯗ ꯇꯧꯖꯕ ꯑꯗꯨꯅ ꯃꯈꯜ ꯑꯃꯔꯣꯝꯗ ꯐꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯅꯠꯇꯕ ꯏꯃꯥ ꯍꯣꯏꯗ ꯇꯧꯕꯁꯤꯗꯤ ꯌꯥꯝꯅ ꯐꯖꯃꯟꯗꯦ ꯏꯃꯥ꯫ ꯃꯈꯣꯏꯁꯦ ꯃꯤꯗꯤ ꯃꯥꯟꯕ ꯁꯥ ꯑꯣꯏꯕ ꯖꯥꯠꯅꯤ꯫ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ, ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯆꯠꯅꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯊꯥꯖ, ꯏꯃꯥꯒ ꯅꯤꯡꯊꯤꯅ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ꯫ ꯂꯩꯀꯥꯏꯗ ꯀꯩꯗ ꯄꯪꯆꯠꯇ ꯆꯠꯀꯅꯨ꯫ ꯏꯃꯥꯒꯤ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯉꯝꯃꯨꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯪꯅꯕ ꯈꯨꯜꯗ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯑꯍꯜ ꯃꯅꯤꯍꯥꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯡꯗ ꯐꯧ ꯈꯔ ꯐꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯍꯥꯏꯔꯛꯏ, ꯉꯥꯟꯊꯣꯏ, ꯏꯄꯜ ꯂꯩꯈꯤꯕ꯭ꯔꯣ? ꯍꯩꯃꯥ, ꯇꯥ ꯄꯥꯔꯤ, ꯅꯣꯏ ꯂꯥꯛꯑꯕꯣ? ꯂꯩꯕꯅꯤ, ꯑꯩ ꯀꯧꯊꯣꯔꯛꯀꯦ꯫ ꯄꯥꯕꯥ, ꯄꯥꯕꯥ, ꯇꯥꯕ꯭ꯔꯣ? ꯇꯥ ꯄꯥꯔꯤ ꯍꯣꯏ ꯌꯧꯔꯛꯑꯦ꯫ ꯇꯥ ꯄꯥꯔꯤ, ꯁꯦ ꯐꯤꯗꯥ ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯏꯕꯨꯡ ꯑꯅꯤꯁꯨ ꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯑꯍꯨꯝꯈꯛ ꯊꯥꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯒ ꯁꯂꯥꯏꯒ ꯈꯪꯍꯧꯗꯅ ꯃꯤꯆꯥꯟꯅꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯎꯅꯕꯃꯛꯇꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤ ꯏꯍꯨꯜ ꯑꯃꯃꯝ ꯐꯥꯎꯅꯈ꯭ꯔꯦ꯫ ꯃꯤꯠꯆꯥꯟꯅꯔꯤꯕ ꯃꯤꯁꯅꯥꯗꯨ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯅꯗꯅ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯌꯦꯡꯅꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯄꯥꯔꯤ ꯑꯃꯗꯤ ꯃꯥꯟꯖ ꯑꯅꯤꯗꯨꯅ ꯑꯃꯅ ꯑꯃꯗ ꯏꯪꯒꯤꯠ ꯇꯧꯅꯗꯨꯅ ꯌꯦꯡꯂꯒ ꯅꯣꯛꯅꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯅꯤꯍꯥꯔ ꯑꯗꯨ ꯊꯣꯔꯛꯏ꯫ ꯄꯥꯔꯤ, ꯅꯈꯣꯏ ꯌꯧꯔꯛꯑꯦꯗꯅ꯫ ꯃꯤꯆꯥꯟꯅꯔꯝꯕ ꯑꯅꯤꯗꯨ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯍꯣꯏ ꯏꯄꯟ, ꯌꯧꯔꯛꯑꯦ꯫ ꯑꯩꯈꯣꯏꯁꯨ ꯐꯅ ꯉꯟꯅꯗꯤ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯏꯄꯟ ꯈꯣꯏꯒ ꯑꯩꯈꯣꯏꯒꯁꯦ ꯂꯩꯀꯥꯏ ꯊꯪꯅꯅ ꯂꯩꯕ ꯑꯣꯏꯖꯕ ꯇꯥꯔꯒꯁꯨ ꯃꯐꯝꯁꯦ ꯌꯥꯝꯅ ꯆꯥꯎꯃꯟꯈꯤꯕꯅ ꯑꯔꯥꯞꯄ ꯃꯤꯔꯝꯗ ꯆꯠꯄꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯏꯄꯟ꯫ ꯅꯪꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯗꯤꯕꯥ, ꯏꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯏꯆꯥ ꯑꯅꯤꯒꯤ ꯃꯤꯡꯅ ꯀꯔꯤ ꯀꯔꯤ ꯀꯧꯕ? ꯏꯄꯜ, ꯑꯩꯒꯤꯅ ꯁꯂꯥꯏ ꯀꯧꯏ, ꯑꯗꯨꯒ ꯏꯇꯥꯎꯁꯤꯒꯤꯅ ꯃꯥꯟꯖ ꯀꯧꯕꯅꯤ꯫ ꯑꯣ, ꯅꯈꯣꯏ ꯑꯅꯤꯁꯨ ꯅꯁꯥ ꯅꯎꯒꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯄꯥꯔꯤꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯂꯥꯏ, ꯅꯍꯥꯛꯅꯗꯤ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗꯒꯤ ꯈꯔꯕꯨ ꯍꯦꯟꯅ ꯅꯁꯥꯗꯨ ꯐꯩꯅꯦ꯫ ꯐꯕꯅꯤ ꯐꯕꯅꯤ ꯏꯄꯟ, ꯃꯥꯗꯤꯅꯦ ꯃꯁꯥꯗ ꯅꯠꯇꯦ ꯐꯔꯤꯁꯦ, ꯊꯃꯣꯏꯁꯨ ꯌꯥꯝ ꯁꯦꯡꯕꯅꯤ꯫ ꯂꯥꯏꯔꯖꯔꯕꯒꯤ ꯋꯥꯇꯅꯤ ꯏꯄꯟ, ꯃꯥꯗꯤ ꯑꯌꯥꯝꯕꯅ ꯂꯣꯏꯅ ꯐꯕꯅꯤ꯫ ꯊꯕꯛꯁꯨ ꯃꯆꯨ ꯇꯥꯕꯅꯤ꯫ ꯏꯄꯟ, ꯃꯥꯅ ꯍꯦꯛ ꯍꯩꯇꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯃꯥꯟꯖ ꯑꯩꯈꯣꯏ ꯑꯅꯤꯗꯤꯅꯦ ꯃꯥꯒꯤ ꯁꯥꯇ꯭ꯔꯅꯤ꯫ ꯃꯉꯣꯟꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯇꯝꯂꯤꯕ ꯃꯌꯥꯝꯁꯦ꯫ ꯑꯩꯁꯨ ꯃꯥꯜꯂꯤ ꯍꯥꯏꯅ ꯈꯜꯂꯤꯅꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ ꯁꯂꯥꯏ, ꯃꯥꯟꯖ, ꯅꯈꯣꯏꯁꯨꯅꯦ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯀꯣꯏꯒꯅꯨ, ꯅꯌꯨꯝꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯄꯥꯔꯤꯕꯨꯗꯤ ꯅꯍꯥꯟꯗꯒꯤ ꯁꯛꯈꯪꯅꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤꯁꯨ ꯀꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯀꯣꯏꯕ ꯌꯥꯗꯦꯀꯣ ꯏꯆꯥꯁꯥ꯫ ꯌꯦꯡꯉꯣꯏ, ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯆꯟꯅꯨꯄꯤ ꯑꯁꯦ ꯏꯄꯟꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯏꯆꯥꯅꯨꯄꯤꯅꯤ꯫ ꯃꯃꯤꯡꯅ ꯉꯥꯟꯊꯣꯏ ꯀꯧꯕꯅꯤ꯫ ꯅꯆꯟ ꯑꯁꯤꯒ ꯏꯄꯟꯒꯗꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯅꯅꯦ ꯅꯈꯣꯏꯁꯨ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯅꯈꯣꯏꯁꯨ ꯉꯁꯤꯗꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯃꯅꯤ, ꯄꯣꯊꯥꯔꯣ꯫ ꯅꯆꯟꯅꯨꯄꯤꯅꯅꯦ ꯅꯈꯣꯏꯒꯤ ꯀꯥ ꯑꯣꯏꯒꯗꯕ ꯃꯐꯝꯒꯗꯣ ꯅꯤꯡꯊꯤꯅ ꯁꯤꯗꯣꯛ ꯁꯦꯡꯗꯣꯛꯂꯕꯅꯤ꯫ ꯕꯦꯝꯃꯥ, ꯉꯥꯟꯊꯣꯏ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯅꯕꯨꯡꯁꯤꯡꯗꯅꯦ ꯃꯈꯣꯏꯅ ꯂꯩꯅꯅꯕ ꯃꯐꯝꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯨꯒꯅꯦ ꯅꯕꯨꯡꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯆꯥꯛꯀꯗꯣ ꯁꯤꯜꯂꯨ꯫ ꯂꯝꯁꯥꯡ ꯂꯥꯛꯄꯅꯤꯅ ꯆꯥꯛꯇꯣ ꯂꯥꯝꯕꯅ ꯊꯕꯛ ꯇꯠꯂꯝꯃꯅꯤꯅꯦ꯫ ꯍꯣꯏ ꯄꯥꯕ, ꯑꯩ ꯁꯤꯟꯖꯔꯒꯦ꯫ ꯇꯥ ꯄꯥꯔꯤ, ꯏꯕꯨꯡ ꯑꯅꯤꯁꯨ ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ, ꯑꯩ ꯀꯥ ꯇꯥꯛꯆꯔꯒꯦ꯫ ꯑꯗꯨꯒ ꯑꯩ ꯆꯥꯛ ꯁꯦꯝꯃꯛꯑꯒꯦ, ꯁꯣꯝꯗ ꯂꯥꯛꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯊꯣꯏꯅ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯀꯥ ꯑꯗꯨꯕꯨ ꯇꯥꯛꯄꯤꯔꯝꯂꯒ ꯃꯍꯥꯛ ꯆꯥꯛ ꯁꯦꯝꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯁꯂꯥꯏꯗꯤ ꯉꯥꯟꯊꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯟꯖꯅ ꯃꯉꯣꯟꯗ ꯃꯈꯨꯠ ꯈꯨꯅꯤꯡ ꯑꯗꯨꯅ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯣꯏ, ꯀꯩꯅꯣ ꯅꯪ ꯌꯦꯡꯉꯤꯗꯣ? ꯀꯩꯁꯨ ꯌꯦꯡꯗꯦꯗ, ꯑꯩꯕꯨ ꯀꯥꯏꯗ ꯌꯦꯡꯉꯒꯦ? ꯏꯕꯨꯡꯉꯣ, ꯅꯁꯛ ꯃꯨꯟꯅ ꯈꯪꯉꯤ, ꯅꯆꯤꯟ ꯑꯗꯨ ꯈꯤꯠ ꯊꯤꯖꯤꯜꯂꯛꯑꯅꯨ꯫ ꯍꯥꯏꯔꯣ, ꯅꯪ ꯑꯁꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤꯔꯣ, ꯉꯥꯎꯔꯤꯔꯕ? ꯑꯁ, ꯉꯥꯎꯗꯦ, ꯅꯣꯏꯅ ꯃꯔꯣꯜ ꯑꯃꯀꯣ꯫ ꯏꯕꯨꯡꯉꯣ, ꯏꯀꯥꯏ ꯊꯤꯔꯗꯤꯅꯦ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ꯫ ꯄꯥꯝꯃꯗꯤ ꯄꯥꯝꯃꯤ, ꯉꯥꯎꯔꯗꯤ ꯉꯥꯎꯏ, ꯅꯨꯡꯁꯤꯔꯗꯤ ꯅꯨꯡꯁꯤꯔꯦ ꯐꯖꯅ ꯍꯥꯏꯌꯨ꯫ ꯅꯇꯥꯎ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯇꯧꯊꯔꯛꯀꯦ꯫ ꯃꯥꯟꯖꯥ, ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯣꯏꯔꯣ?
Ngasay ni ihana na nganthoi bu ukiba mikub adudagi thamoi da karigumba ama phawkhre mataba du ying magi matawa si uraga aigi thamoi se penjaba kum nungaijaba kum phawi ta o madune nushiba hairibado nangne nushi maru hullabani ko khara da ngai maru du pokhairaga mayol chonglakadaba e kaino haisibo nushibabu lau hunbadawna hullaga pokhairaga panbado haunabra haise haunabini ne apang adudagi nangna mabu ubada nangi thamoida karino ma phawre harido adudo nushi ihul kawine apang as khangri daida adoita aitana sum khanjaba ngaujaba nushi jaba taraga to atra khangde makhoiga khoiga di thak yam khene aduna makhoiga thak manaba yaroi daida oi nushi badi laire ina khunba leitabani aina haisi thajau yeng ngasai ngan thoiga na khoi ani na michana na yeng na khiba ado aduda dum khang hoi bung mana shune nangbu nushira madabani aina haiba thajau ida ngai khoda hekda dumaina su khangano magi wakhalda aina mongonda munna ngahak yengnaga ngauduna leiringai tanja aduda mana karamba mino asibu magi se usitira haina khanboram busu yai taningde ko wakhaldo yamna khanjingano apabarom du su khara khaluko asum tawna numit adudagi salai amadi mahaki marub ani adu mani hargi mayumda leiduna thabak suba horaklami nganthoi di lona adumak salai bu yengjarami aduga salai gi su adumangai magi thamoi da nganthoi bu yamna nungsijaba amadi fauri bani adubu matik mapa chade haiduna mahakna phongtokpadi ngamjade mani harsu salai asi yengbada afaba mini haina khangladuna mahakpuna hena luna chana tawbaga loinana thajabasu thamlami nungtigi asuk loinarakpa oibana nganthoi ga makhoi ahumga su koinaraklamde nakna tinaba hauraklammi nongmagi numini mani har thabak ama chathokirami nganthoi na singju khara suraga thabak suriba makhoi ahumgi manakta puraklammi mahakna laklibadu ubada manjana hairai oi nangi lairim bisilai ngasidine nasana na thamogi apamadu phongdokho nupanabu aduk yamna pangdaba oiridi yaroiko ibungo nangama as ita ai ngamgadaba mandida ado malabasu ai hairoida maga aiga yengnabada aidi matik yam chade ipalmani harna aingonda thamliba thajaba aduga luna tawjariba mayam asida aina madu hairuraga isagi khudong chaba logo oina takini ita kaigi tadoino thamoidagi phaurakpa nungsibabu minamba oiba yabrane hoi nangna harido chumi adubu ita makhoina aigi thamoigi asengbase khangbirabadi phaba maduna taduna lana khankrabadi haibagi wani aduna ita aigi thamoigi wase ai haidoktana dum thammageda asomda songan thoi mathamoida khanjai masigi nupase othokna nupa manjakidreda hera asuk yamna nungsirabasibu aina karam haina migi ohenkidoino madu yaroi aine sukom ngamai haisini aduna ngasidi mana yadrasu aina oine hekta hairadabani masi khanna lakpana makhoina thabak suriba adugi manak yauraduna nganthoina makhoi ahumda hairai tapari tamanja tasalai singzupuri si hana char silao hoi lage ai salai chalo nanghana karamu manjaga khoyani dine ngahak leukhige ngasi dine nang karino wahai amani tawresu ingit khachikta oirabusu ngathoida piba ngamnanaba hono salai ahan badari yaninglamde adubu magi marub anina kanna haibadagi mahak masadu ipapa khatna pukri adudagi karaklami aduga ngathoigi manakta famthai singju machandu ngahak semlaga chananaba haiduna ngathoina silli nganthoi su tanja asi chap chare haina khanduna tapna hairei tasalai ngasidi ai kainomta hangidana hangu gainu tasalai ga khangnajaba inamaga leibra as kaidenu da nganthoi aikhoigumba laira chudatnabadabu kaidenu pino haujikangi nupi singse nupa singse sel panbi oina loina uri selbu pairabadi nupi ngaktani ado aina harise nupi loinamak tawi haibadi nateko makhoi khara layeba adugane makhoi khara aduna lairaba akhoise nupi koigadaba phawbu ki halle ado tasalai
Hꯧꯖꯤꯛ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯅꯪꯕꯨ ꯄꯥꯝꯖꯩ, ꯅꯪ ꯌꯥꯎꯗ꯭ꯔꯒꯗꯤ ꯃꯍꯥꯛ ꯍꯤꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯕ? ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯗꯣ ꯑꯩꯅ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯈꯤꯕ ꯇꯥꯔꯦꯗꯅ꯫ ꯀꯩꯗꯧꯔꯨꯅꯤ? ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛ ꯑꯗꯨꯕꯨ ꯑꯩꯅ ꯃꯤꯔꯥꯏꯔꯨꯒꯗ꯭ꯔꯣ? ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯊꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯁꯂꯥꯏ, ꯅꯪꯅ ꯍꯌꯦꯡ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨꯀꯣ꯫ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ, ꯑꯩꯅ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃ ꯑꯣꯏꯅꯁꯨ ꯎꯕꯤꯒꯅꯨ꯫ ꯊꯃꯣꯏꯗ ꯊꯝꯕ ꯅꯨꯡꯁꯤꯕꯁꯦ ꯐꯥꯖꯤꯟꯕ ꯉꯝꯂꯛꯇꯕꯒꯤ ꯅꯐꯝꯗꯣ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯉꯥꯟꯊꯣꯏ, ꯑꯩꯁꯨ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯟꯊꯨꯡ ꯑꯗꯨꯗꯤ ꯌꯧꯕ ꯉꯝꯂꯣꯏ꯫ ꯅꯪꯒ ꯑꯩꯒꯗꯤ ꯊꯥꯛ ꯌꯥꯝ ꯈꯦꯠꯅꯩ꯫ ꯅꯍꯥꯛꯅ ꯅꯤꯡꯊꯧꯀꯣꯜꯒꯤ ꯃꯆꯥ ꯏꯕꯦꯝꯃꯅꯤ, ꯑꯗꯨꯒ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯤꯅꯥꯏꯅꯤ꯫ ꯑꯅꯤꯁꯤꯒꯤ ꯈꯦꯠꯅꯕ ꯑꯁꯤ ꯂꯩꯕꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯏꯆꯤꯜꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯛꯄꯅꯤ꯫ ꯇꯥꯁꯂꯥꯏ, ꯀꯅꯥꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯤꯗ ꯑꯊꯤꯡꯕ ꯄꯤꯒꯅꯤ ꯍꯥꯏꯔꯤꯕꯅꯣ? ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯗꯦ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯕꯒꯤꯗꯃꯛꯇ ꯋꯥꯈꯜ ꯋꯥꯔꯁꯨ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯌꯥꯝ ꯐꯕ ꯃꯤꯅꯤ꯫ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯗ ꯌꯦꯜꯂꯛꯀꯗꯕ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯦꯠꯅ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯁꯂꯥꯏꯈꯣꯏꯁꯨ ꯊꯕꯛ ꯑꯗꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯟꯒꯗꯕ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ маꯒꯤ ꯃꯄꯣꯠ ꯃꯆꯩ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯁꯂꯥꯏꯗꯤ ꯃꯊ꯭ꯋꯥꯏ ꯑꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞ ꯃꯥꯟꯖ ꯑꯃꯗꯤ ꯄꯥꯔꯤꯅ ꯉꯥꯟꯊꯣꯏꯁꯤ ꯄꯨꯔꯒ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯁꯣꯝꯗꯁꯨ ꯉꯥꯟꯊꯣꯏ ꯁꯂꯥꯏ ꯆꯠꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯃꯇꯣꯝꯇ ꯂꯣꯟꯅ ꯃꯄꯥꯕꯨꯡ ꯈꯪꯍꯟꯗꯕꯤꯗ ꯀꯞꯆꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯤꯍꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯛꯄꯗ ꯃꯅꯤꯍꯥꯔꯅ ꯁꯂꯥꯏꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯁꯂꯥꯏ, ꯅꯪꯕꯨ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯄꯣꯠꯁꯛ ꯑꯃ ꯀꯥꯎꯔꯝꯗꯕ꯭ꯔꯅꯦ?" "ꯏꯄꯥꯜ, ꯅꯆꯥꯒꯤꯗꯤ ꯀꯩꯁꯨ ꯀꯥꯎꯔꯝꯗꯕꯒꯨꯝꯅ ꯈꯟꯖꯩ." "ꯍꯩ, ꯅꯪꯕꯨ ꯑꯝꯇꯗꯤ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨꯗ." "ꯏꯄꯥꯜ, ꯅꯆꯥꯕꯨ ꯋꯥꯈꯜ ꯑꯃ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ." "ꯍꯩ ꯑꯄꯪꯕ, ꯅꯪꯅ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯆꯥ ꯉꯥꯟꯊꯣꯏ ꯑꯁꯤꯗꯤ ꯀꯔꯝ ꯇꯧꯍꯧꯒꯅꯤ? ꯃꯁꯤ ꯅꯪꯒꯤ ꯅꯄꯣꯠ ꯅꯔꯜꯅꯤꯅꯦ꯫ ꯄꯨꯈ꯭ꯔꯣ, ꯍꯌꯦꯡ ꯅꯣꯡ ꯉꯥꯟꯕꯒꯅꯦ ꯄꯥꯎ ꯍꯥꯏꯗꯣꯛꯄꯗꯨ ꯂꯥꯛꯍꯜꯂꯣ." ꯃꯄꯥꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯉꯛꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯊꯃꯣꯏꯗꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯉꯥꯟꯊꯣꯏꯅ ꯃꯄꯥꯕꯨꯡꯕꯨ ꯀꯞꯇꯨꯅ ꯀꯣꯟꯖꯔꯝꯃꯤ꯫ ꯃꯅꯤꯍꯥꯔꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯑꯉꯥꯎꯕꯤ, ꯀꯞꯀꯅꯨ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯀꯞꯀꯗꯧꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯏꯆꯥꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯒꯗꯕ ꯃꯇꯝꯅꯤ, ꯀꯞꯀꯅꯨ꯫ ꯏꯆꯥꯅ ꯈꯟꯕ ꯋꯥꯈꯜ, ꯅꯍꯥꯛꯀꯤ ꯅꯑꯣꯡ ꯅꯇꯧꯕꯨ ꯀꯔꯤꯒꯤ ꯏꯄꯥꯅ ꯈꯪꯂꯣꯏ? ꯆꯠꯂꯣ, ꯍꯌꯦꯡ ꯉꯟꯇꯥꯅ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯁꯂꯥꯏꯅ ꯉꯥꯟꯊꯣꯏꯕꯨ ꯃꯈꯣꯏꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯅꯤꯍꯥꯔꯅꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯒꯤꯗꯃꯛꯇ ꯑꯃꯠꯇ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯃꯥꯒꯤ ꯂꯩꯖꯕ ꯄꯨꯝꯕ ꯃꯉꯣꯟꯗ ꯂꯣꯏꯅ ꯄꯤꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯁꯂꯥꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯈꯨꯔꯥ ꯌꯥꯡꯕꯒꯤ ꯑꯇꯣꯟꯕ ꯁꯦꯜ ꯃꯈꯩꯁꯨ ꯂꯣꯏꯅ ꯁꯤꯡꯗꯣꯛꯈꯤꯗꯨꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫